It's just the beginning. Mathai thainadagi nuksi mari lenaba pakhang lesabisingdi kari no so yam kathoknaba pithoknaba chatnari haidai noi khulse. Adu oiradi aishu nang pami nuksiri. Nangi nasado aingonda kathoklodana. Grang laukhongna chakliba maidugi maingalakta yamna usitaba magaloinana haikiba wahini mairabana nupi amagi masamana amadi masasoktuna nupido magi mataududa sauna mamaida matin sichilakliba mamaiduda haifetna lamlaga khupakna onduna thajinkhe mairabana nupiduda Mamit ngangna irachena makhut khudumdo krak tasinduna makuta pairiba thoraba thangsuri duda yengdi thawaina Training tawriba mayamduna thairamlaga nongmai sengduna leiriba leisembagi saktam loriba jingkhai gi manakta laktuna leble wangangdana jingkhai mamaido thangkatuna yengkhalae thawaina makuta thoraba thangsuri ama pairaga manakta leptuna leiriba du ure jingkhai magi mathaudo tawna hanglae kaidore thawai oza da kri haininge Thawai yamna tapna haire Oza mumbai da chatkani haibado kidongai no Aheng changani kidore Oza ishu lakpa yagadra Wahai da jingkhai do thawai da amuk yengkhalae aduga nokthore Kaigi no ibungo Nangna miram da chatningai sina Thawai do masado saure jingkhai da saubudi natte makhut khudum do krak tasile aduga ngangduna machinda sole Ai Meiraba buhat pami oza Wafamduda jingkhai sakfam khangan hanjile mahaksu khangi thawai gi imungda kari karamba thodok thokibage haibase makuta pairamba nongmaido tapna thamkhraga thawai bu yengduna haire Thawai law sida phamu Thawai changselakduna jingkhai gi manakta famme jingkhai na nungsina thawai gi mareng jumda konbiraga haire Nakhoi khuding magidamakdani aina Mumbai da chatkadori base Ngasidi mifataba makhoi loina magdokredana Wathoriba mahaktumadi nangai kaktaki target nate nangai gamba atopa miyoi nigisu target oikrabani Thawai nakhutmakna khaba madi laingambo sakakpagum kakhibado penjibra nangbo Oza aina kakriba sasungdadi sakaknauni makhoibu kakhibagi apenbaduna ngasidi samapidubu kakningmagini sacharakli mi hatnubagi dhokaba haibado masi oirami Oza Mahakali lairimbina ikhorang Aiki ichebu sarak tamkhiba mairabagi masado matuk lising kaya thokna kakning likle Oza ai mafamduda bubiyo ngasisu ai ichegi laman khumningban isase mairi thokna chakle Oza Jingkhai gi mamita sangsang ure thongal da hoba gulmohar pambida thawai gi mache thembina thori yanduna siramkhibagi saktamdo apokpi mama amadi mokwa thawaina Thembi bukauduna wantha kapkhibani adubo masado sorsang no honjillaga thawai bu themjile Thawai tapthau karigumba mafamduna khudongthiba mafam moiramjabadi nangbuso puduna chatlamba yabani adubo mafamdo yamna khudongthiba mafamni nang chakrabihu manungda abhimanyu na sikhibagi warido tharabo natra Thare Oza Maharathi daretna oidaba Minambala long sizinaraga mahak buhat khibani karigumba avimanyuna chakrabihu manungdagi mapalda thokhinabagi lambi khanglamba darabadi mahak bukananasu hatpangam lamloidabani Namse Ozagi mitadi chakrabihu manungdagi mapalda thokhinabagi lambi khangjiba avimanyu oina uri thawai changadoriba mafamse tasingnamakki asigi matamsigi guru drona sakhiba kamal bihudagi hena tamthiba mafamni Mafamduda nangna changsinba haibase khudong thiningaini khangba kallo ngaiba kallo matamna nangisu chakrabihu changnabagi tanja soidana pirakhigani wafamsingdu tabada thawai marulukna tumin laikre jingkhaina makha tare adubo Oza nangi nafamda karigumba wafam ama khaktang sinaramgi thawai wado tabada thawai mamainot khalakduna hangle karamba wafam Oza Jingkhai sorsang no handoklaga haire Aina Mumbai da chatkringaida nangna thoibibo khrasenarama ai chatkani tabadagi asi phawbada mahak kapli thawai mahak sunu peni nahaki iche thimbi sunu peni
ꯑꯩ ꯈꯪꯖꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯄꯤꯌꯨ ꯁꯤꯌꯣꯔ ꯑꯩ ꯁꯣꯏꯗꯅ ꯈꯨꯜꯁꯤꯗ ꯍꯜꯂꯛꯈꯤꯒꯅꯤ ꯑꯩꯅ ꯍꯜꯂꯛꯄꯗꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯁꯤꯟꯅꯔꯒꯗꯕꯅꯤ ꯋꯥꯐꯝꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯛꯏ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯁꯤꯟꯅꯔꯅꯤ ꯇꯥꯕꯗ ꯊꯋꯥꯏ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯐꯨꯛ-ꯍꯧꯒꯠꯇꯨꯅ ꯆꯤꯡꯈꯩꯒꯤ ꯃꯐꯝꯗ ꯁꯂꯥꯝ ꯀꯣꯠꯂꯤ ꯅꯥꯀꯜ ꯑꯃꯗ ꯀꯤꯛꯕꯦꯛꯇ ꯀꯥꯎꯗꯨꯅ ꯊꯤꯟꯗꯨꯅ ꯃꯁꯥꯕꯨ ꯀꯟꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯩꯔꯥꯕꯒꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯃꯁꯥꯗ ꯍꯨꯃꯥꯡ ꯇꯞ ꯇꯥꯗꯨꯅ ꯆꯪꯂꯛꯂꯒ ꯃꯣꯕꯥꯏꯜꯗꯨ ꯂꯧꯈꯠꯂꯤ ꯀꯣꯜꯗꯨ ꯑꯣꯛꯂꯒ ꯁꯣꯔ ꯈꯔ ꯊꯨꯅ ꯍꯣꯟꯗꯨꯅ ꯍꯜꯂꯣ ꯀꯀꯥ ꯃꯣꯕꯥꯏꯜꯗꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯅꯄꯥ ꯍꯥꯠꯈꯤꯕ ꯃꯤ ꯍꯥꯠꯄꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯑꯣꯛꯇꯕꯤ ꯑꯗꯨꯒꯤ ꯃꯄꯥ ꯃꯆꯥꯒ ꯍꯧꯅꯔꯒ ꯅꯈꯣꯏꯗꯤ ꯃꯨꯝꯕꯥꯏ ꯁꯤꯇꯤ ꯁꯤꯟꯕ ꯊꯨꯡꯅ ꯑꯦꯟꯖꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯣꯏꯔꯦ ꯏꯌꯥꯝꯕꯗꯨꯒꯤ ꯊꯋꯥꯏꯅ ꯅꯪꯕꯨ ꯉꯥꯛꯄꯤꯈꯤꯒꯗ꯭ꯔꯣ ꯃꯩꯔꯥꯕ ꯉꯛꯅ ꯀꯩꯅꯣ ꯀꯀꯥꯅ ꯍꯥꯏꯁꯤꯕꯣ ꯃꯣꯕꯥꯏꯜꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯍꯩ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯃꯨꯝꯕꯥꯏꯗ ꯂꯩꯔꯤꯕ ꯅꯪꯅ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯀꯀꯥ ꯋꯥꯗꯣ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯅꯪꯒꯤ ꯋꯥꯆꯞꯇ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯊꯥꯈꯤꯕꯅꯤ ꯃꯗꯨ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯅꯈꯣꯏꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯀꯣꯛꯇꯨꯅ ꯈꯟꯊꯧ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯃꯩꯔꯥꯕ ꯃꯣꯕꯥꯏꯜꯗꯒꯤ ꯋꯥꯆꯞ ꯑꯣꯟ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯃꯈꯨꯔꯥꯅ ꯊꯥꯔꯛꯂꯝꯂꯤꯕꯗꯣ ꯍꯦꯂꯦꯅꯥ ꯑꯃꯗꯤ ꯂꯥꯛꯄꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯣꯇꯦꯜ ꯗꯥꯏꯃꯟꯒꯤ ꯀꯥ ꯑꯃꯗ ꯅꯝꯕ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯅꯤ ꯀ꯭ꯂꯤꯞ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕꯗꯤ ꯍꯦꯟꯅ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯜꯂꯛꯄꯒꯨꯝ ꯊꯣꯛꯂꯦ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯅꯨꯡꯁꯥꯕ ꯊꯦꯡꯅꯕꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯟꯊꯍꯟꯒꯗꯧꯔꯤ ꯍꯧꯖꯤꯛꯇꯤ ꯈꯣꯡꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯃꯊꯧ ꯇꯥꯔꯤ ꯑꯩꯅ ꯌꯨꯝꯗ ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯁꯔꯨꯛ ꯌꯥꯕ ꯐꯪꯗꯕ ꯑꯗꯨꯒ ꯅꯪꯅ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯁꯨꯝꯅ ꯁꯤꯡꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯀꯤꯛꯕꯦꯛ ꯑꯗꯨꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯗꯨꯅ ꯀꯥꯎꯕꯒ ꯊꯤꯟꯕꯒ ꯇꯧꯋꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯐꯇꯤꯃꯥ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯅꯁꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯇꯦ ꯑꯅꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯑꯅꯁꯇꯤ ꯑꯇꯣꯞꯄ ꯀꯥꯗ ꯃꯄꯥ ꯖꯅꯥꯕ ꯃꯥꯂꯪ ꯅꯤꯡꯊꯧꯔꯦꯜ ꯑꯦꯖꯦ ꯑꯃꯗꯤ ꯃꯤꯔꯥꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯂꯥꯂꯣꯡ ꯌꯥꯠꯇꯨꯅ ꯂꯩꯔꯤ ꯅꯧꯅ ꯌꯨꯝꯕꯥꯟꯖꯔꯛꯄꯗꯁꯨ ꯉꯥꯏꯔꯤꯕꯅꯤ ꯑꯅꯁ ꯐꯇꯤꯃꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯌꯦꯡꯉꯤ ꯄꯨꯡ 12 ꯃꯈꯥꯏ ꯍꯦꯟꯗꯣꯔꯛꯂꯤ ꯃꯤꯀꯨꯞꯇꯨꯗ ꯑꯅꯁ ꯆꯪꯂꯛꯂꯤ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯋꯥꯈꯜ ꯈꯔ ꯂꯩꯇꯥꯕꯒꯨꯝ ꯐꯥꯎꯏ ꯐꯇꯤꯃꯥꯁꯨ ꯑꯅꯁ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯛꯏ ꯀꯩꯗꯧꯔꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯉꯥꯡꯅꯔꯤꯕ ꯂꯣꯟꯗꯣ ꯃꯅꯤꯄꯨꯔꯗꯅꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯐꯇꯤꯃꯥ ꯃꯅꯤꯄꯨꯔ ꯂꯣꯟ ꯐꯅ ꯌꯥꯝꯅꯗꯤ ꯈꯪꯂꯕꯅꯤ ꯑꯅꯁꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯍꯤꯞꯊꯔꯛꯏ ꯐꯇꯤꯃꯥꯅ ꯍꯪꯂꯛꯏ ꯃꯈꯣꯏꯒꯤ ꯂꯥꯟꯐꯝꯁꯤꯗ ꯅꯪꯁꯨ ꯍꯛꯊꯦꯡꯅꯅ ꯌꯥꯎꯒꯗ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯪꯗꯨꯗ ꯑꯅꯁ ꯏꯉꯛꯉꯛꯏ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯐꯇꯤꯃꯥ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯕꯥꯏꯅꯤꯁꯦ ꯅꯤꯀꯥ ꯁꯣꯟꯗꯨꯅ ꯂꯨꯍꯣꯡꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯕꯤꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯑꯁꯨꯛ ꯅꯧꯔꯤꯕ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯒꯤ ꯃꯤꯆꯥꯛ ꯅꯪꯕꯗꯣ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯗꯦ ꯐꯇꯤꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯅꯁꯅ ꯈꯪꯉꯤ ꯅꯨꯡꯁꯤꯅ ꯃꯊꯥꯅꯨꯡꯗ ꯐꯇꯤꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯐꯇꯤꯃꯥ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯁꯦꯝꯕꯤꯕ ꯃꯄꯣꯛ ꯑꯜꯂꯥ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯜꯂꯥꯕꯨ ꯆꯦꯠꯅ ꯗꯨꯋꯥ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯥꯂꯪꯒꯤ ꯐꯤꯝꯗ ꯂꯩꯔꯝꯕꯅ ꯉꯁꯤ ꯅꯪ ꯑꯩꯁꯨ ꯊꯦꯡꯅꯔꯛꯄꯅꯤ ꯃꯈꯣꯏ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯄꯄꯥꯒ ꯑꯩꯒ ꯗꯨꯅꯤꯌꯥꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯄꯄꯥꯒ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯑꯜꯂꯥꯒꯤ ꯑꯁꯦꯡꯕ ꯄꯥꯎꯖꯦꯜꯗꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯤꯅꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯒꯨꯝ ꯑꯩꯈꯣꯏꯅꯁꯨ ꯄꯥꯡꯐꯝ ꯊꯣꯛꯏꯅ ꯑꯅꯁ ꯀꯔꯝꯕ ꯑꯔꯨꯕ ꯋꯥꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯕꯗꯣ ꯃꯅꯤꯄꯨꯔꯗ 1993ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯐꯇꯤꯃꯥ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯔꯨꯞ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯅꯍꯟꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯗꯨꯝꯅ ꯊꯣꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯄꯄꯥꯒ ꯑꯩꯒꯁꯨ
ꯃꯥꯂꯪꯒꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯌꯨꯝꯗ ꯆꯠꯈꯤ꯫ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯇꯝꯊꯤꯔꯕ ꯏꯔꯥꯡ ꯑꯗꯨꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯔꯦꯜꯅ ꯏꯄꯥ ꯏꯆꯥꯕꯨ ꯇꯤꯠꯇ ꯀꯥꯏꯗꯅ ꯀꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯗ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯐꯥꯇꯤꯃꯥ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯔ ꯑꯅꯁꯅ ꯐꯥꯇꯤꯃꯥꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯆꯠꯅꯕꯒꯤꯗꯃꯛ ꯆꯤꯡꯈꯩꯁꯨ ꯃꯐꯤ ꯃꯔꯣꯜ ꯌꯥꯎꯕ ꯂꯒꯦꯖ ꯃꯌꯨꯝ ꯃꯆꯥ ꯑꯃꯈꯛ ꯌꯣꯝꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅꯁꯨ ꯃꯍꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯗꯨꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯌꯣꯝꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯊꯣꯏꯕꯤꯗꯤ ꯂꯣꯟꯅ ꯀꯞꯂꯤ ꯆꯤꯡꯈꯩ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯕꯒꯤ꯫ ꯆꯤꯡꯈꯩꯁꯨ ꯈꯪꯉꯤ꯫ ꯑꯁꯪꯕꯤꯅ "ꯕꯨꯡꯉꯣ ꯊꯣꯛꯂꯣ ꯊꯣꯛꯂꯣ, ꯃꯄꯥꯜꯗꯅꯦ ꯂꯥꯏꯒ ꯈꯣꯏꯔꯝꯃꯒ ꯈꯨꯜꯒꯤ ꯂꯥꯏꯁꯨ ꯈꯣꯏꯔꯝꯂꯝꯃꯣ, ꯏꯃꯥ ꯃꯄꯥꯜꯗ ꯂꯩꯔꯝꯃꯒꯦꯀꯣ." "ꯑꯍꯣꯏ ꯃꯥ." ꯑꯁꯪꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯆꯤꯡꯈꯩꯅ ꯀꯧꯔꯛꯏ, "ꯊꯣꯏꯕꯤ." ꯊꯣꯏꯕꯤ ꯆꯞ ꯂꯦꯞꯄꯤ꯫ ꯆꯤꯡꯈꯩꯅ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯅ ꯐꯝꯂꯤꯕ ꯐꯃꯨꯡ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ "ꯆꯪꯉꯛꯈꯣꯁꯦ." ꯊꯣꯏꯕꯤ ꯀꯞꯅ ꯀꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯁꯦ ꯁꯤꯗ ꯐꯝꯃꯣ." ꯊꯣꯏꯕꯤ ꯐꯝꯊꯩ꯫ ꯆꯤꯡꯈꯩꯅ ꯅꯨꯡꯁꯤꯅ ꯊꯣꯏꯕꯤꯒꯤ ꯃꯁꯝꯗꯣ ꯅꯥꯔꯨꯝꯗ ꯈꯣꯝꯀꯠꯄꯤꯔꯒ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗꯕ ꯅꯪꯅ ꯑꯗꯨꯃꯥꯏ ꯁꯨꯝ ꯇꯧꯔꯒ ꯑꯩꯅ ꯀꯃꯥꯏ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯁꯦ ꯀꯞꯀꯅꯣꯕ. ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯣꯏꯅꯤ. ꯅꯪ ꯅꯤꯡꯊꯤꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯑꯩꯒꯤꯗꯃꯛꯇ ꯏꯃꯥ ꯊꯝꯕꯥꯜ ꯂꯥꯏꯔꯦꯝꯕꯤꯕꯨ ꯈꯨꯔꯨꯝꯕꯤꯔꯝꯃꯨꯀꯣ." ꯊꯣꯏꯕꯤ ꯆꯤꯡꯈꯩꯗꯗꯤ ꯌꯦꯡꯂꯛꯇꯦ꯫ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯗꯨꯅ ꯀꯞꯂꯤ꯫ ꯆꯤꯡꯈꯩ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯂꯤꯛ ꯑꯅꯤꯈꯛ ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯗ ꯑꯃ ꯄꯤꯔꯛꯏ꯫ "ꯁꯦ ꯃꯁꯤ ꯂꯧꯁꯤꯜꯂꯣ. ꯃꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ. ꯑꯩꯅ ꯑꯃ ꯄꯨꯔꯒꯦ." ꯊꯣꯏꯕꯤ ꯂꯤꯛꯇꯨ ꯂꯧꯁꯤꯜꯂꯦ꯫ ꯂꯣꯀꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯈꯩꯒꯤ ꯐꯣꯇꯣ ꯃꯆꯥ ꯑꯃ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯃꯆꯥ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯍꯔꯥꯎꯕꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯄꯨꯟꯗꯨꯅ ꯍꯤꯒꯤ ꯀꯞꯂꯒ ꯆꯤꯡꯈꯩꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯆꯤꯡꯈꯩꯅꯁꯨ ꯅꯨꯡꯁꯤꯅ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ꯫ "ꯂꯥꯛꯑꯣꯁꯦ ꯊꯣꯛꯑꯁꯦ. ꯏꯃꯥ ꯅꯪꯒ ꯎꯈ꯭ꯔꯒ ꯐꯖꯗꯦ. ꯑꯩꯕꯨ ꯊꯤꯟꯗꯣꯛꯎꯔ ꯂꯥꯛꯑꯣ." ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯙꯨꯞ ꯊꯥꯎꯃꯩ ꯈꯨꯔꯨꯝꯖꯗꯨꯅ ꯄꯨꯂꯞ ꯏꯃꯥ ꯊꯝꯕꯥꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯈꯨꯕꯝꯗꯨꯗ ꯂꯥꯛꯇꯨꯅ ꯆꯤꯡꯈꯩ ꯏꯃꯥ ꯊꯝꯕꯥꯜ ꯂꯥꯏꯔꯦꯝꯕꯤꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯩ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯇꯝꯕꯤꯔꯤꯕ ꯅꯍꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯆꯤꯡꯕ ꯃꯌꯥꯝꯗꯨꯅꯁꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ꯫ ꯑꯌꯥꯎ ꯑꯌꯥꯎꯕ ꯁꯦꯜ ꯈꯨꯗꯣꯜꯄꯣꯠ ꯇꯝꯅꯗꯨꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯁꯦꯟꯖꯣꯏ ꯑꯣꯏꯅ ꯂꯨꯄꯥ 1 ꯆꯠꯄꯤ, ꯂꯨꯄꯥ 2 ꯆꯠꯄꯤ, ꯂꯨꯄꯥ 5 ꯆꯠꯄꯤꯅꯆꯤꯡꯕ ꯈꯔꯁꯨ ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯇꯅꯧ ꯇꯅꯧꯔꯕ ꯃꯈꯨꯠ ꯃꯆꯥꯁꯤꯡꯗꯨꯅ ꯄꯤꯅꯔꯛꯂꯤ꯫ ꯂꯨꯄꯥ 10 ꯆꯠꯄꯤ, 20 ꯆꯠꯄꯤ, ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯈꯨꯜꯗꯨꯗ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯄꯤꯔꯛꯂꯤꯕꯁꯤꯡꯗꯨ ꯎꯔꯒ ꯀꯜꯂꯨꯔꯕ ꯆꯤꯡꯈꯩꯒꯤ ꯊꯃꯣꯏꯁꯨ ꯅꯧꯊꯔꯛꯏ꯫ ꯈꯨꯜꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯌꯥꯎꯔꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ꯫ ꯐꯤꯖꯤꯗꯒꯤ ꯁꯤꯟꯗꯨꯅ ꯄꯨꯔꯛꯄ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯃꯈꯛ ꯄꯨꯊꯣꯛꯆꯔꯛꯇꯨꯅ ꯍꯥꯞꯄꯤꯔꯔꯤ꯫ "ꯏꯁꯣꯔꯒꯤ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯈꯨꯡꯒꯪꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯎꯀꯣ ꯂꯩꯁꯦꯝꯕ. ꯅꯪꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄꯗꯣ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯉꯥꯏꯔꯝꯒꯦ. ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯏꯁꯨꯒ ꯂꯥꯞꯅꯕꯒꯤ ꯑꯋꯥꯕ ꯈꯥꯡꯕ ꯇꯥꯔꯦ. ꯐꯔꯦ, ꯈꯨꯗꯤꯡꯃꯛꯁꯦ ꯈꯨꯜꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ." ꯆꯤꯡꯈꯩ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ "ꯏꯄꯨ, ꯏꯕꯦꯟ, ꯉꯁꯤ ꯏꯄꯨꯒ ꯏꯕꯦꯟꯒꯅ ꯑꯃꯗꯤ ꯈꯨꯜꯁꯤꯒꯤ ꯆꯝꯖꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯞꯄꯤꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯃꯜ ꯏꯍꯟꯗꯨꯅ ꯑꯩ ꯈꯨꯜꯁꯤꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ. ꯃꯇꯝꯗꯨꯗ ꯑꯩꯕꯨꯁꯨ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝꯅ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯦ. ꯉꯁꯤꯗꯤ ꯈꯨꯜꯁꯤꯅ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯈ꯭ꯔꯕꯅꯤ. ꯈꯨꯟꯖꯥꯁꯤꯡꯁꯦ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯈ꯭ꯔꯕꯅꯤ." ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯑꯕꯣꯛꯀꯤ ꯂꯩꯁꯦꯝꯕ, ꯅꯪꯁꯨ ꯈꯨꯜꯁꯤꯒꯤ ꯃꯤꯅꯤ. ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯜꯁꯤꯅ ꯏꯁꯨꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯥꯂꯣꯏꯁꯤꯡꯅ ꯆꯤꯡꯈꯩꯕꯨ ꯕꯁ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯈꯤ꯫ ꯆꯤꯡꯈꯩ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯉꯥꯡꯁꯥ, ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔꯗꯤ ꯈꯨꯜꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯁꯦꯜꯂꯝꯃꯨ. ꯌꯥꯔꯤꯕ ꯃꯈꯩ ꯑꯣꯖꯥ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯦꯀꯣ." ꯃꯌꯥꯝꯗꯨꯅ ꯃꯀꯣꯛ ꯅꯣꯟꯅ ꯍꯥꯏꯅꯔꯛꯏ꯫
ꯐꯅꯤ ꯑꯣꯖꯥ, ꯅꯈꯣꯏꯁꯨ ꯍꯜꯂꯣ, ꯑꯣꯖꯥꯁꯨ ꯕꯁꯇ ꯇꯣꯡꯈ꯭ꯔꯒꯦ꯫ ꯃꯌꯥꯝꯗꯨꯅ ꯆꯤꯡꯈꯩꯕꯨ ꯈꯨꯔꯨꯝꯂꯒ ꯆꯠꯄ ꯍꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯑꯗꯨꯃꯛ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯂꯦꯞꯂꯤ ꯆꯤꯡꯈꯩꯒꯤ ꯃꯃꯥꯡꯗ꯫ ꯆꯤꯡꯈꯩ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯊꯣꯏꯕꯤ, ꯀꯞꯀꯅꯨꯁꯦ, ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯀꯦ, ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯁꯦ꯫ ꯊꯣꯏꯕꯤ ꯍꯤꯛ ꯀꯞꯇꯨꯅ ꯆꯤꯡꯈꯩꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯆꯤꯡꯈꯩꯁꯨ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯁꯦꯃꯤ, ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯁꯦ꯫ ꯗꯗꯥ, ꯅꯪ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯋꯥꯁꯛꯑꯣ꯫ ꯊꯝꯕꯥꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯕꯨ ꯄꯜꯂꯒ ꯑꯩꯅ ꯋꯥꯁꯛꯂꯤꯁꯤꯅꯤ꯫ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯤꯅꯤ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯁꯦ, ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ, ꯅꯪꯁꯨ ꯂꯂꯣꯏꯁꯤꯡꯒ ꯍꯟꯃꯤꯟꯅꯈ꯭ꯔꯣ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯣꯏꯕꯤ ꯆꯤꯡꯈꯩꯕꯨ ꯀꯣꯟꯖꯔꯝꯕꯗꯣ ꯊꯥꯗꯣꯛꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯆꯠꯈ꯭ꯔꯦ ꯇꯨꯡꯍꯟꯅꯅ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ꯫ ꯉꯁꯤꯗꯤ ꯆꯤꯡꯈꯩꯁꯨ ꯊꯣꯏꯕꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯀꯗꯕ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯗꯨꯒꯤꯗꯃꯛ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯕꯁꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯤꯠꯃꯥꯡꯗ ꯃꯍꯥꯛꯀꯤ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝꯗꯣ ꯃꯨꯠꯅꯥꯏꯗꯅ ꯎꯗꯨꯅ ꯂꯩꯔꯦ꯫ ꯆꯝꯖꯔꯕ ꯄꯥꯊꯧꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯧ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯕꯁꯇꯨꯗ ꯐꯝꯈ꯭ꯔꯦ, ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯆꯤꯡꯈꯩ, ꯖꯁ ꯐꯣꯀꯁ, ꯐꯣꯀꯁ꯫ ꯅꯥꯀꯜ ꯑꯃꯗ ꯆꯥꯎꯕ ꯃꯌꯨꯝꯗꯒꯤ ꯃꯐꯤ ꯈꯔ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯈꯤ꯫ ꯊꯝꯕꯥꯜꯅꯁꯨ ꯎꯍꯧꯏ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯣ꯫ ꯃꯈꯣꯏꯕꯨ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯊꯥꯡꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯈꯣꯟ ꯋꯥꯡꯂꯞ ꯂꯥꯎꯈꯤꯕꯁꯨ ꯇꯥꯍꯧꯏ꯫ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯁꯛꯇꯨꯗ ꯆꯦꯔꯝꯂꯒ ꯆꯥꯎꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯊꯝꯕꯥꯜ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯣꯏꯅꯥꯎ, ꯀꯔꯤ ꯍꯥꯏꯔꯝꯂꯤꯅꯣ ꯅꯪ ꯀꯀꯥꯅ? ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯏꯗꯣꯝꯆꯥ, ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯆꯠꯁꯦ ꯍꯥꯏꯔꯨꯕꯗꯒꯤ ꯁꯧꯒꯠꯂꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯑꯩꯈꯣꯏꯕꯨ ꯀꯀꯥꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯁꯦ, ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯗꯣꯝꯆꯥ꯫ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯄꯅꯤ ꯋꯥꯐꯝꯁꯦ꯫ ꯊꯝꯕꯥꯜꯁꯨ ꯇꯁꯦꯡꯅ ꯃꯄꯨꯔꯣꯏꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯪꯕꯗ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯑꯦ, ꯕꯣꯏꯅꯥꯎ, ꯅꯈꯣꯏ ꯁꯥꯎꯅꯤꯡꯂꯕꯁꯨ ꯏꯗꯣꯝꯆꯥꯒꯤ ꯑꯃꯗꯤ ꯅꯆꯜꯒꯤ ꯃꯥꯌꯦꯡꯗꯨꯅ ꯅꯪ ꯀꯀꯥꯕꯨ ꯉꯥꯛꯄꯤꯌꯨ, ꯏꯗꯣꯝꯆꯥꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯦꯅꯦꯍꯦ꯫ ꯏꯗꯣꯝꯆꯥ, ꯑꯗꯨꯒꯤꯕꯨꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ, ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯀꯀꯥꯗꯁꯨ ꯋꯥꯔꯧꯖꯕ ꯉꯝꯖꯗꯦ꯫ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯕꯁꯨ ꯃꯍꯥꯛꯀꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯥꯏꯐꯦꯠ ꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯊꯣꯡꯒꯥꯜꯂꯣꯝꯗ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯇꯣ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯑꯣꯇꯣꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯅꯥꯀꯜ ꯑꯃꯗ ꯑꯦꯌꯔꯄꯣꯔꯠꯇ ꯆꯥꯎꯕꯅ ꯍꯥꯟꯅ ꯌꯧꯗꯨꯅ ꯆꯤꯡꯈꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯇꯨꯡꯗ ꯆꯤꯡꯈꯩ ꯌꯧꯔꯛꯇꯨꯅ ꯑꯅꯤꯗꯨ ꯊꯦꯡꯅꯩ꯫ ꯆꯤꯡꯈꯩꯅ ꯆꯥꯎꯕꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯆꯥꯎꯕꯅ ꯅꯨꯡꯁꯤꯅ ꯆꯤꯡꯈꯩꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯆꯤꯡꯈꯩꯅ, ꯀꯀꯥ, ꯆꯠꯂꯝꯗꯥꯏꯗ ꯀꯀꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯅꯤꯡꯂꯝꯕꯅꯤ, ꯂꯥꯛꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯏꯕꯨꯡꯉꯣ, ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ, ꯌꯧꯕꯒ ꯄꯥꯎ ꯄꯤꯔꯛꯑꯣ, ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯀꯀꯥ ꯂꯩꯔꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯀꯀꯥꯁꯨ ꯆꯠꯄ ꯌꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯥꯒꯤꯅ ꯇꯨꯡ ꯏꯜꯂꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯀꯀꯥꯗꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯇꯥꯔꯦ꯫ ꯀꯀꯥ, ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯆꯜꯗꯨꯁꯨ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯕꯅꯤ, ꯅꯨꯃꯤꯠꯇꯨꯗ ꯎꯅꯈꯤꯕꯗꯨ ꯅꯠꯇꯅ ꯑꯩꯅ ꯏꯆꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯐꯔꯦ ꯀꯀꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯄꯥꯎ ꯄꯨꯝꯅꯃꯛ ꯀꯀꯥꯗꯁꯨ ꯄꯤꯖꯔꯛꯀꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ꯫ ꯃꯐꯝꯗꯨ ꯌꯧꯔꯒ ꯅꯃꯥꯏ ꯄꯥꯛꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯇꯨꯅ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯍꯜꯂꯛꯑꯣ, ꯏꯄꯥ ꯏꯆꯥ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯁꯦ꯫ ꯐꯅꯤ ꯀꯀꯥ꯫ ꯁꯦ, ꯂꯨꯄꯥ 2,000 ꯈꯛꯇꯅꯤ, ꯃꯁꯤ ꯍꯥꯞꯆꯤꯟꯈꯣ, ꯃꯁꯤꯅ ꯀꯀꯥꯗ ꯅꯐꯝꯗ ꯄꯤꯕ ꯕꯣꯔꯅꯤ ꯈꯜꯂꯨꯀꯣ꯫ ꯍꯥꯏꯗꯨꯅ ꯋꯥꯂꯦꯠꯇꯒꯤ ꯂꯨꯄꯥ 2,000 ꯈꯛ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯈꯩꯗ ꯄꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯆꯤꯡꯈꯩꯁꯨ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯕꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯁꯨ ꯆꯠꯈꯤꯗꯨꯅ ꯄꯥꯔꯀꯤꯡꯗꯒꯤ ꯑꯣꯇꯣ ꯑꯃ ꯇꯣꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯔꯨꯝ ꯑꯃꯗꯒꯤ ꯕꯣꯏꯅꯥꯎ, ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯟꯁꯅꯥ ꯊꯣꯛꯂꯛꯏ꯫ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤ ꯃꯇꯦꯛꯇꯨꯃꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯊꯝꯕꯥꯜꯅ, ꯕꯣꯏꯅꯥꯎ, ꯅꯪ ꯀꯀꯥꯅ ꯌꯨꯝꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯧꯗꯕ ꯌꯥꯗꯕꯅꯤ,
ngasai lakhiba asamba lambiduda chatkhise. Ahoi Indomcha. Asumna makhoisu mafamdu thadoktuna chatkre. Gari manungda thambal tumina ungduna famle. Mapuroibaga wari sanakhiba sakhangdaba nupaduna ichan haina palamlibase mahaki machanupi bu oiribra haina mathanta wahang hangjai. Lansanasu adu mangai misaksina palliba ichal haibase mahak oiribra haibasini matomta khallibase. Gari thawriba boinausu chingnana garido hoi mai haidana adum thawri. Misak ado mahaknasu hana amukta utriba miyoi ama oibana khanjanai. Asumna uchina china makhoi thambalgi yumda yorakle. Laibak phapatagi yumduda chawba yoraklamje. Mafi marol sasat hongduknai mamachado. Lansana mafi hongnaga mahaki famungduda ngaduna famlaga wakhal khalli. Miyoi ado kanabu oirigaba. Mahakna palliba ichal hairibada aibu oiribra. Natragana atoba misak ama oiribra. Wakhal sumkhalambadagi ningsinglai. Ichan. Oh my god. Hey, nakoi kana lay. Lansana chingnana mapukningda sonjarae. Mahak tuba numituda aibo famdudagi puthorakhiba sakhangtaba misak adu oiramgadra. Nakalamada leisinbagi saklon lauduna lakhiba chingkhaina tongkhiba flight ado Mumbaigidamakta Imphal thadokre. Nakalamadana koding machet ama fawba kadaba makhai langtriklang thawraba thangsang paiduna litliba phuri lokthokduna machang karaba hakchangduga loinana wahanglaba building matondagi tamna uriba Chamallal wine factory ge lanbandu tamna yengduna leiri malang manaktana sathiraba tamthiraba phizol situna makutta piktak tawba singjang machadu paiduna mapaning thawrilsu leple mathang lanmigi phijol sing setnaduna Mira Eje Anas Janab pareng ningthawril mapa machagi manaktamna changsinaraktuna tamna uriba Chamallal wine factory du tamna yengduna lepleri. Matangsida WAATHOK season 1 loisinjare. Malang amadi mahakki timgi lanjang ngaipakhibra. Chingkhai nganbagi planna kamdokhe. Tungda mahaka thoibiga amukhana thengnagadawribra. Thambalna mapuroibagi maramda kari ihenba khanglakadawre.